ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤ ꯍꯨꯜꯂꯒ ꯉꯥꯡꯕꯗꯤ ꯏꯃꯥ ꯏꯄꯥꯅ ꯉꯥꯡꯕ ꯑꯣꯏꯔꯕꯁꯨ ꯂꯧꯔꯣꯏꯗꯧꯕꯅꯤ ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯑꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯥꯅꯔꯝꯕ ꯆꯤꯟꯖꯥꯛꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯇꯧꯖꯕꯅꯤ ꯁꯥ ꯎꯆꯦꯛ ꯌꯥꯎꯖꯗꯦ ꯉꯁꯤꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤ ꯌꯥꯝꯅ ꯆꯝꯕ ꯏꯟꯁꯥꯡ ꯃꯊꯦꯜꯗꯤ ꯑꯣꯏꯔꯦ ꯑꯩ ꯑꯝꯇꯪ ꯍꯥꯏꯖꯒꯦ ꯆꯧꯍꯥꯏ ꯊꯣꯡꯕ ꯑꯃ ꯀꯣꯕꯤ ꯂꯩ ꯃꯅꯥ ꯊꯣꯡꯕ ꯑꯃ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯁꯤꯅꯤ ꯀꯣꯕꯤ ꯂꯩ ꯃꯅꯥ ꯊꯣꯡꯕꯁꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯔꯤꯕ ꯏꯟꯁꯥꯡꯁꯦ ꯍꯋꯥꯏꯖꯥꯔꯒ ꯀꯣꯕꯤ ꯂꯩ ꯃꯅꯥꯒ ꯊꯣꯡꯕ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯔꯒꯦ ꯑꯩꯒꯤ ꯃꯨꯛꯕꯥꯡꯁꯤ ꯀꯥ ꯃꯅꯨꯡꯗ ꯅꯝꯕꯁꯦ ꯇꯨꯝꯅꯤꯡꯕ ꯊꯨꯡꯗ꯭ꯔꯦ ꯐꯤꯜꯗ ꯆꯠꯂꯒꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯩ ꯅꯝꯖꯔꯒꯦ ꯁꯨꯝ ꯑꯩꯗꯤ ꯃꯨꯛꯕꯥꯡ ꯀꯔꯤꯅꯣ ꯑꯗꯨꯅꯣ ꯍꯥꯏꯕꯁꯤ ꯀꯌꯥ ꯈꯪꯕ ꯅꯠꯇꯦꯗ ꯁꯨꯝ ꯃꯌꯥꯝ ꯇꯧꯅꯩꯌꯦꯅ ꯁꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯝꯃꯁꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄꯤꯔꯛꯎ ꯑꯉꯥꯡ ꯑꯣꯏꯔꯣ ꯑꯍꯟ ꯑꯣꯏꯔꯣ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯄ ꯇꯝꯕꯤꯔꯛꯄ ꯑꯩꯅ ꯀꯩꯗꯧꯉꯩꯗꯁꯨ ꯁꯥꯎꯒꯗꯧꯕ ꯂꯩꯇꯦ ꯍꯔꯥꯎꯒꯗꯧꯕꯅꯤ ꯑꯗꯣꯝꯒꯤ ꯑꯈꯪꯕ ꯑꯍꯩꯕꯗꯣ ꯇꯥꯛꯊꯣꯛꯄꯤꯔꯛꯇ꯭ꯔꯒꯅꯤ ꯑꯩꯅ ꯁꯥꯎꯗꯣꯏꯁꯦ ꯇꯥꯛꯊꯣꯛꯄꯤꯔꯛꯄꯒꯤꯁꯦ ꯍꯥꯇꯦ ꯑꯃꯠꯇ ꯁꯥꯎꯖꯔꯣꯏ
Saturday numitadi field chalaga record tawgena khalle mafam de ju khangdri adu su yemina sinu ngai masih di sing tai na mayam tolu jing nei tolu makon tai am gani anda tising je moi sin dekta yon bachat pado ani ekti lai gare uno adagi hena dam to ti sama mak ta bina kya lai de mamang chahi de di 2022 ge December dagi to ti ta da basina pura tat kharaga 23 की जुलाई द तारे दिसंबर जनवरी फरवरी मार्च अप्रैल मई जून था तरुक लेपगा था तरेत द तारे अदना था तरुक सी इसिंग लेबे सिगी तवे अमुमु लेबे द चनिपान ने खोइ जे सि देश 2000 का 300 Lore sumana nuti ka sam tangmina bai duni tamboi kai bo ngasi gi damak tadi mayam bo kaina na bia thang lojage bye